ꯍꯧꯖꯤꯛꯁꯦ ꯑꯥꯐꯇꯔꯅꯨꯟ ꯇꯥꯏꯃꯤꯡꯅꯦ ꯑꯗꯨꯒ ꯑꯩꯁꯦ ꯅꯨꯗꯜꯁ ꯈꯔ ꯆꯥꯒꯦꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯒ ꯅꯨꯗꯜꯁꯁꯦ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯤꯆꯦꯒ ꯕꯖꯥꯔꯗ ꯆꯠꯇꯣꯏꯅꯦ ꯑꯗꯨꯒ ꯁꯨꯝ ꯗꯤꯋꯥꯂꯤꯒꯤ ꯂꯥꯏꯒꯤ ꯀꯩꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯅꯤ ꯑꯗꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤꯁꯨ ꯑꯗꯨꯝ ꯈꯔ ꯂꯩꯁꯤꯜꯂꯛꯑꯅꯤ ꯀꯣꯜ ꯀꯣꯐꯤ ꯂꯧꯔꯁꯦ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯆꯤꯀꯟ ꯆꯧ ꯀꯩꯅꯣ ꯆꯥꯔꯗꯤ ꯀꯣꯜ ꯀꯣꯐꯤꯒꯗꯤ ꯆꯥꯟꯅꯗꯦꯕ ꯀꯩꯒ ꯆꯥꯟꯅꯗꯦ ꯃꯣꯖꯤꯇꯣꯒꯨꯝꯕ ꯌꯥꯎꯕ꯭ꯔꯥ ꯃꯣꯁꯇꯣ ꯌꯥꯎꯗꯦ ꯃꯣꯏꯗꯤ ꯐ꯭ꯔꯦꯁ ꯂꯥꯏꯝꯗꯤ ꯌꯥꯎꯋꯦ ꯐ꯭ꯔꯦꯁ ꯂꯥꯏꯝ ꯊꯛꯅꯤꯡꯉꯤꯔꯣ ꯂꯥꯏꯝꯁꯨ ꯑꯣꯏꯅ ꯊꯛꯑꯒꯦ ꯊꯛꯑꯣ ꯊꯤꯕꯣꯏ ꯁꯣꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩꯅ ꯊꯦꯔꯤ ꯐꯣꯟ ꯌꯦꯡꯒꯦ ꯑꯩ 이마ꯀꯩꯅꯣ ꯌꯦꯡꯉꯣ Hi guys ꯅꯪ ꯈꯣꯡꯎꯞ ꯎꯠꯂꯣ ꯇꯨ ꯅꯪꯒꯤ ꯈꯣꯡꯎꯞꯇꯣ ꯎꯠꯂꯣ ꯑꯁꯤꯗ Wow very nice Wow ꯐꯖꯅ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯣ ꯃꯌꯥꯏꯗ ꯂꯦꯞꯄꯣ ꯃꯌꯥꯏꯗ Wow ꯆꯧꯕꯤ ꯀꯦꯀꯦ ꯆꯧꯕꯤ ꯀꯦꯀꯦ ꯇꯩ Wow ꯍꯥꯞꯄꯤꯌꯣ ꯍꯥꯞꯄꯤꯌꯣ ꯃꯩ ꯌꯥꯝ ꯃꯝꯃꯦ ꯃꯩ ꯊꯥꯜꯂꯛꯑꯒꯦ ꯑꯣꯀꯦ ꯋꯥꯎ ꯉꯁꯥꯏꯒꯤ ꯑꯩꯅ ꯂꯩꯔꯛꯄ ꯖꯦꯂꯤꯕꯤꯗꯨꯗꯤ ꯅꯪꯒꯤ ꯅꯪꯒꯟꯁꯤꯗꯤ ꯍꯥꯞꯄꯤꯕ ꯍꯥꯟꯅ ꯎꯕ ꯀꯥꯟꯗ ꯆꯦꯟꯈꯤꯅꯤ ꯍꯥꯏꯕ ꯃꯥꯗꯤ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯇꯥꯍꯟꯕꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯌꯥꯔꯦ ꯌꯥꯔꯦ ꯂꯥꯏ ꯀꯠꯄ ꯂꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯁꯦ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯍꯥꯏꯔꯣ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯀꯔꯤꯅꯣ ꯏꯃꯥꯅ ꯏꯁꯩ ꯊꯥꯖꯤꯜꯂꯦ ꯀꯣꯄꯤꯔꯥꯠꯀ ꯆꯥꯅꯤ ꯂꯥꯎ ꯁꯤ ꯂꯥꯎꯕ ꯀꯨꯡꯉꯥꯝꯕ ꯐꯖ ꯍꯥꯏꯗꯤ ꯁꯦ ꯐꯖꯅ ꯍꯥꯏꯌꯣ ꯍꯦꯄꯤ ꯍꯥꯏꯌꯣ ꯗꯤꯋꯥꯂꯤ ꯐꯖꯅ ꯑꯃꯨꯛꯀ ꯍꯥꯏꯌꯣ ꯍꯦꯄꯤ ꯍꯧꯅ ꯍꯥꯏꯌꯣ ꯍꯦꯄꯤ ꯗꯤꯋꯥꯂꯤ
ꯃꯊꯛꯁꯨ ꯎꯠꯀꯦꯁꯦ ꯅꯥꯀꯟꯒꯤꯁꯤꯅ ꯑꯁ ꯈꯪꯗꯦ ꯁꯤꯗꯤ 어, 야. Behind the scene is in. 모델 좀 많이 쳤더라. 카메라 포토그래퍼스나 뭐 미소당이요. 어제 고임제 미 수라버니. 진짜 cái của anh. Sẽ quay chỉ là cái gì không mà nó. Nga thùng hả bạn? Rồi đâu bạn? 신의 내야. 하나씩 동보지. 보통징에 이기나. 얘가 그러게 멋있다. 야. Hai tao sao? Hai. Hai mẹ em tao sao? Ngu bạn. Ngu rồi bạn. Turny. Đấy ăn ngang như tây không? Sắc gì? What? Thỏ đủ đi. Bố kèm nuôi. Hi guys. Đâu có đâu to. Khát gì không? Có đó, đang cái guitar rồi, tao biết nó có guitar rồi. À đâu rồi? Chị đâu rồi? À đâu cái nó. À, cái này là lấy được pa? Oh, cái đó to mà cái por ahí. Ah, wow.